HOUJIK LAMDAM असता THOKLIBA IRANG ASINA MARAM OIRAGA LANJENNADUNA LEIRIBA SINGDA MATHOU TABA MATENG KYA PIBAGI MATANGDA Chief Minister Biren Governor Anusuiya Uikey ga ngarang Raj Bhawan Da Unaduna Kupna Khannakhre Manipuri Chief Secretary Dr. Binit Joshi yauna pangthokiba mifam aduda Chief Minister Nongthombam Biren na lengak asina relief camp da lanjennaduna leiriba singidamak paikhatliba thabak thorum singi matangda kupna wari sanakhi loinana lanjennaduna leiriba singi leinaba yum sabagi paikhatliba thabak sing amadi makhoi da lengak na piriba senthang singi matangda su Chief Minister na Governor da paudamkhi Unabaduda Governor Anusuiya Uikey na HOUJIK thiba khangna leiriba ke heights apambagi langla langdin khangdoknaba paikhatpa yaba thabak sing paikhatnaba phongdokpaga loinana check posting henama pangal kankhatnaba khanganki amaromda Janims AIQ gi medical tamliba mahiroi singna leifam saphanggi matangda thengnariba khudong chadaba sing adu kohannaba mathau taba thabak sing athubada paikhatnaba chu Chief Minister da khanghanki hairi